India lengakna Kanglup amada ama haizin atopa amada ama amuk haizin tauduna laibana ngasi fawba Manipurda ingtapa tangdu laitaba fibamda laiba ngamhandapani haina All Manipur United Club Organization amukogi President Fairoizam Nandoluwangna maral sikre. Amuko na sinduna ngasi Manipurda apunbagi saktamda singnarakpagi mayokta lisingamaga chamapan marifu tara tareta chatkhiba amukta thokhidriba miyamgi khongchat ningsingduna Kunnipan suba Manipur Integrity Day thouramda pangthokhre. GM Hall da pangthokhre thouram maduda amukogi advisor Ito Tongbram poirei laimarol maira paibi apunba Manipur gi President Soraisham Memcha Kabui Madas Association Manipur gi President Atongpi Kamai All Manipur Maitai Pangal Clubs Organization gi President Yumkhaibam Hayatur Rahman Amade Rabta Madaris Islamia Arabia Manipur gi Sadar Alhas Mufti Siras Ahmad na thouram gi maru oiba mitung nensing oina saruk yakhe. Mapung oiba thouram pangthoktringai mangoina na mapal kangjai bunge nongpok State Museum mamangda laiba Manipur Integrity Pillar da miyamna laisu katuna ikai khumnakhe. Tongan ba miyoi kayana saruk yaduna pangthokiba thouram maduga mari lainana Fairoizam Nandoluwangna makhatana yelhau misingna masagi maramda refugee amagumna lairiba asida masagi mayumda hanjillaga tangtana laitri fawba ingtapa laire haiba yaroi kuki singidi ching amasung tamda yum anisuna laibana kuki ayamba asengba IDP natte masagi khulsingda masagi yum singlei National Highway singda maitai na fauraka chatpa yadriba ase India lengakna atamnana sinlakpa thawong thausilde India lengaki thamoi sengdaba thabakna Manipurda irang ase lehenbani kuki militant singna German namadi Tiger Road ki maming thonjenduna lambi semnaba honarakpa asida Kanglup singi marakta nungainadaba kaya thokhalle masida ngasi fawba India lengakna karisu haidana tumina laithokpa ase laibaktibani German namadi Tiger kanano haiba miyamna hena khangnaraba wafamni masida lamdam asagi yelhau furup oiriba asi manaba thak amada punna hingminnaduna chakhotminanaba amukona hotnaduna lakli lamdam asagi miyamna matam khara nongmai makol misi mina tadroga ingtapa hanjenba hore haina India lengangna phongdorakpa asi positive pace nate negative pace ni haike Manipur kundam ne ba kanglu khoi punna apa pada tanaraga awa nungai saruk yamin narganda khoi gi tungi lai ba khoi lepsa gadamni atopa kanglu pamna atopa force mana khoi gi laibak tungi laibak lepkani lephan gani hai gadi maduna lamdam sida hena irang thokani union home minister na parliament da amadi Manipur gi governor na tongan ba platform jingda ai khoi Manipur da hojik shanti lakba hore haina yam claim tawri lady boba khoi gi mieng da nongmai makhon ta draga misi mina yaudраga shanti la ena khanbadi langani Manipur je shanti leite Manipur da lari si positive peace nate negative peace ni Manipur gi yellow mi woriba indigenous people lamna refugee gi thak da lariba lilip kem da lariba mayam se masi magi makhunda magi mayum da hanjallaga tangtana wakhan nungai laiba ngamdri phawdi Manipur shanti leire haiba so lobo yaroeba maitei gi di IDP jing da asengba mayum makai thugai biraba leitraba kambu ne duga akoi gi tampa ki mafam kya dagi tampaka kholona ba mafam kya dagi sien ga kuki sing leiba mayam dadi aduma kuki sing dugi maraktadi mayum ani leibani imphal da mayum leiba mai khunda su mayum leibani hari ba kuki IDP ne da madu tang khai madi asengba IDP na teba koi amuko gi wakhallondi lamdam sa punna himinasi punna zawkhol minasi punna thingna minasi haibani aduna sangla ba chahi kya si amuko na Manipur Integrity Day pangthoktana lamdam sida punna khunda mine ba khoi masen gi marakta nungsi chana ba puruksi akhoi masen amato hingminasi akhoi amaga awa nungai hangasi haugiba pam da batodok nungai da batodok kaukthonarga akoi penthonarga akoi tangdu leida balamda mama puraksi aduga amana hojik singi mafam jingdasu tongan ba lalobugi mamingda lambi da maming sorok da maming thonaba honara podagi wathok helpa machi bharat sarkar na tobne German road Tiger road IBC da wathok wairi German kanano Tiger kanano kuki militant gi lusing basing ni makoi haiba kuki militant sing adugi mamingbu akoi gi mayam na chanaga da ba lebak ko lambi ma thon gini haibisida bharat sarkar na Pojibok tumine lari se karigino